North East Frontier Railway na Manipur da paikhatliba thabak chayetnaba kaya leibadagi matam chana loisinba ngamleidori. National Food Security Act ki makhada kai samthong AC ki oina ngasi fawba beneficiary singi list khanghandana thamliba karigino haina RK Sivachandra na hanglakli. Mama mapagi marum thup na hinglingay da mahiroi singna tamba yaba mahi tamhaugadabani haina nambol AC ki MLA and Loken na phongdokre. Amasung JCILPS na masagi saktakche yaudana changlakba sinmi ni futare verification tawkre kaya amadi thazaningai oidaba saktakche pairamba thengnare. Mayam Kurumzari, Adomni Yangbiriba si Impact News ni ay Kangen Bam Thoino Henbi, Hausi Pungja si Paubugi Mariba Pausing, Miam de Pizari. Manipur da miyam na kaurang na ngainariba North East Frontier Railway gi line Imphal Yorakpada land acquisition gi chayat na balaybana matam hena changadawri. Section ani thok na semgat pa horiba railway line asige ahan ba section da Jiribam to Tupulgi, Sarukta, Makwam Village, Marangchingi, Mapam Singh, the railway line Asina, land acquisition Taubugi compensation Pizarabasu, railway line Semba Amadi Tunnel, Hutpadagi, Kothorak Palibak Singh, Mapam Chana, dumping Taudabadagi, land acquire Taudabak Kul Asigi farmland, Punzin Kiba Amadi, Low Unariba Mapam Singh Isingna, Hazin Kibadagi, Kul Adongi Kunja Singna, Supam Nompam, Kangdana Lady. Masida sunatana project asigi anisuba phase ki Tupul to Imphal railway line da Makwam village Marangchingi miyoi singbu khanghalamdana lengak amadi miyoi kharaga manaraga compensation su lokthoknaba honaramle khul asimakta dagi Thungkulong amadi Sikheng hairiba miyoi ani asiga UZ group amaga manaraga hairiba compensation asi lokthoknaba honarambadagi compensation gi process asisu leptuna leiribani mari leinaba authority dagi resurvey loikrabasu namsinduna thamlaga hanagi survey adudagi compensation gi senfam pithoknaba honaduna leire haina kunja singna maral sirakle Masigi matangda khul asida semkiba JSC na Tupul to Imphal railway line gi thabak asi chahi asigi April 13 dagi thingduna lakhibane Kunja Singh aduna makha takibada makoida free and fair compensation pidragadi lakliba tangkun taruktagi Jiribam to Tupul gi railway gi thabak asisu thingzilagani haina checksenwa phongdorakli Jiri to Marangsing section, Marangsing to Imphal section and Ani Khaidwe. Imphal to Marangsing section se dispute later. Haju Thungkulong Hariban Paduna, Mana case to Shalaga, Mana chain crack Hundigi. Aduda chain Kiban Paduga, DC Moy district administration Ginga Moy Pulna, resurvey Lakpasida, Moidi Laktre, Aduga, Moidi underground with Openina, state force Lakpana Moy Laktre. Resurvey Satakiba, Quigi says on the file. Process chanaba ma na ya masana yabi mana yabi redisina si yade na moige thabak me am railway me am do thingibni Nakalamarom da Tupul to Imphal railway line sarukta section ama pairiba Senbo company ki senior engineer Kishore Verma na mari lenaba authority na asigumba chayet naba asi athuba matamda loishin binaba apil tarakle company asina pairiba tunnel number 1 2 3 4 amadi 7 asi mamang chahi gi October 13 da khutpa hokibane aduga masi loishinbagi target na tha kunpiri hauze tunnel number 3 khaktang khutpa horakpada supnatagi meter kuntra khaktang airi tunnel number 1 amadi 2 di haunanabagi sem sabata mangairi maramasina matam hena changbagi phibam da lairi masigi mathakta company asigi oina miyoi chani hena thabak thingzinbana maram oiraga Company asida lupa koti anirom su mangle hairi. Mahangna makha takibada tunnel number 1 gi asang bana meter 480 ni 2 gina meter 500 3 gina meter 1180 4 gina meter 1800 amadi 7 gina meter 900 ne. Thabak thingba asi toklabadi Company asigi matik chaba machinery amadi manpower laibanina tunnel hutpagi thabak asi athuba matamda loishinba ngamgani haina mahakna makha tarakle 18 months का प्रोजेक्ट है हम लोग का पास अभी 5 टनल है टनल नंबर 1 2 3 4 एंड 7 1 2 एंड 3 में शुरू वी जस्ट स्टार्टेड आवर वर्क बट स्ट्राइक होने के कारण में पूरा
नुकसान हो गया, स्लोप का प्रोटेक्शन नहीं दे पाया। हम लोग जो काम चालू किया वो भी बारिश की वजह से ये हो गया। National Food Security Act चटनबा था मरी फाजिलक्लब फाउबा कैसामथोंग एसी की ओइनदी ngasi फाउबा कार्ड फंगबदी लाइरदना बेनिफिशियरी सिंगल लिस्ट खंगहंदना थमलिबा करिगिनो हाइना बीजेपी मणिपुर प्रदेश के सीनियर लीडर आर.के. शिवचंद्रना हंगलक्ले लीडर असिगी क्वाकैथल अखाम लेकाय द लेबा युमदा ngasi पाउमी सिंगा उनबा अमदा एक असि हौद्रिङै ममांग था अहुमगे कैसामथोंग एसी की पीडीएस की पोटलम सिंग यंथोक खिदबा अदु कदाइदा मांगहन खरबगे फूड सिक्योरिटी एक चटनबा हौद्रिङै दगिना चटनबा हौख्रबा मतुंग था तरेट फाजिलक्लबा फाउबदा पीडीएस के आइटम अमता मियामदा फंगहंदना एमएलए न ngasi फाउबा तुमिन्ना फमजिनदुना लेबा असि इकाइनिङाइने एक असी चटनबा हौद्रिङैगी पीडीएस की पोटलम सिंग गोडाउन दगी चिंथोखिब्रा चिंथोक्तब्रा हाइबगी मतंगदा आरटीआई थाखरे आरटीआई की रिपोर्ट की मतुंगिना करिगुंबा पीडीएस के आइटम सिंग चिंथोक्लंबा थोक्लबदी मियामदा अमत चिथदना फंगनगदबने नत्रबदी बीजेपी नमखा ताबा खोंजंग चंगसिलगनी वोट काहलिबा मियामदा फंगनगदबा चाना थक्ननबा पोटलमदा पॉलिटिक्स तौरगा करमना मियामगी थबक तौदोइनो हाइना हंखे कैसामथोंदगी काबा एमएलए था अहुम भोग चेंग येलक्त्रकांद चिंथोप नत्र चिंथोक्तब कोन लाकनी बट था अहुम से चेंग येंद्रग तुमिन फमजन कई तौबीगे सिनीदा अदुगा बीजेपी की ओइनसु अखोय तानाजरगा अचौबा खोंजंग अमा अखोय हौजि चंगदौरेब फूड सिक्योरिटी एक्ट सि मतांगदा करिगिनो मयाम चेंग से सुमाय सानबेबो याम चाउ चाउ तौबियुना चेंग द कईदा केरोसिन द कईदा तौर कमायना प्रजा सेवा तौदैनो चेंग द केरोसिन द पॉलिटिक्स तौदना असुक पिक पैसा सिदा स्वाइदा मतन खोटपगी वाखल लेरगदि कमाइन तौदैनो था अहुमसिगी चेंग पुथोक्तबा यारोय खुंबिगदबनी करम मतमदा पीबीगदैनो तौदने सि फरक तुरक तौबे यारोय खुराई एसी की मनुंग द नेशनल फूड सिक्योरिटी एक्ट की मखादा चयेतनबा अमा थोक्लक्लिबा असिगा मरी लैनना खुराई साजोर लेकाइदगी निंगथौजम प्रेमिला चही निफुहुमदोय मपुरोइबगी ममिंग लैखिद्राबा एन मनाउबा पोरोंपाट पुलिस स्टेशन न फाकिबगी वाहौदा मियामना इरांग हौख्रे पुलिस स्टेशन द थोमजिलुरे तुंगदा पोरोंपाट पुलिस स्टेशन की माइकैदगी हायर अथॉरिटी गा वारी सानरगा प्रेमिला थादोरक्लगे हाइबदगी इरांग अदु नेमथखे निंगथौजम प्रेमिला खुराई एसी की मनुंग द नेशनल फूड सिक्योरिटी एक्ट की मखादा चेंग येनबदा असोइबा लेरे हाइदुना येनगदबा चेंग सिंग इम्फाल ईस्ट डीसी द खुदसिनबदा सरुक्याखे अदुबु ngasi ayuk anganbada पोरोंपाट पुलिस स्टेशन की पुलिस टीम अमना महाकपु फादना पोखिबने तुंगदा खोई साउनरबा खुराई एसी की मियामना प्रेमिला करी मरम की फाबनो खुदकता थादोरउ हाइदुना अयुक अंगनबदगी पोरोंपाट पुलिस स्टेशन द थोमजनखिबने प्रीमियाजी थादो मरम लेतरमा फाबा यारोय फागे दि हुरानबा एजेंट नत्रगा किलो त्राउंदोय पीगनी अदन एक की वांगदा लौथोय एमएलए दुइना फाव हाइबगी कैंपेन जे पुलिस सिंगदा को अप्रोच तौरे अदु हौजिकति पुलिस का कोई कन्विंस तौरे मणिपुर पुनमक्ता हौजिक एक असे वायोलेट तौदन मोइना एमएलए ना नत्रगा एजेंट ना नत्र कनानो अंगम खरना खर अब्दर किलो मंगा पीबा खरम नन तरुक पीबा मफम मरांग खंगदबा एक असे अंगाओ फैगी एक म वनलिबजे मसी थेंगनबगी दम खुराई की नुपी मयाम लोइना मी मयाम जे मसी अवेयरनेस अम पीबग लोइना ngasi की रेली जे बुपाना चटकनी अमरमदा पुलिस न फाजिलुरबा प्रेमिला ngasi nungthil थादोरखरे लोइनाना खुराई केंद्र की मनुंग द लैरिबा मियामदा नेशनल फूड सिक्योरिटी एक्ट की मखादा फंगफम थोकपा चेंग सुना फंगदबा अमदी राशन कार्ड पिथोक्तबगी मायोक्ता पुलिस न फाजिलुरबा प्रेमिला यावना मसिंग यामलबा केंद्र असिगी मियामना वाकट खोंगचत चटखरे खुराई साजोर लेकाइदगी हौरखिबा वाकट खोंगचत अदुना लमलोंग कैथेल फावबा लाखलबा तुंगदा खुराई केंद्र की एमएलए एनजी बिजोय की युम ताबा लंबी द चटनबा होनबदा पुलिस न थिंखे पुलिस न अथिंगबा पीरबसु मियामना पुलिस के अथिंगबा थुगाइरगा एमएलए असिगी मयुम ताबा लंबी फाउदुना पेंदबा खोलाव कया लाउसिंदुना चटखे ngasi yaripok bazar dagi public distribution system gi cheng sing mamal tangna yolamba thengnabadagi kanglaipak consumer affair association kakwa gi volunteers singna phagatuna yaripok top chingtha gi miyamda ahongba mamal da yenthokre phagalaba cheng bag nifu humdoi adu NNYK yaripok top chingtha gi volunteers singda sinaduna lekai adugi miyamda kg amada lupa 12 da yenthoke मियामदगी फंगलक्लबा सेनफम सिंह अदुना अमोक चेंग फागतखिबा दुकान मपु सिंह दा सिनखि
Ima ipagi marum thupna hinglingaida mahairoi singna tamba yaba mahai tamhaugadabani haina nambol AC ki MLA Namairakpam Loke na phangdokre. Namairakpam sagi gi class 10 amadi 12 ki examination da mark wang na phangduna pass taraklaba mahairoi singbu kainau taba Namairakpam sagai development trust na sinduna taramna okpagi thoramga mari lainana MLA na hai ngasi lamdam asida tangdu leita dabagi phibam ama lakliba asi lairik hairaga laisu khangdaba amadi ahal lamanda thaksi khasi walakpa aduna ohelakpane maramaduna inkalakliba mahairoi singna matamgi chatnabida ngawbugi mahuta ima ipada nauthi saringai matamda mahai tambada mai onsinduna punsida mai paknaba hotnagadabani haiki कोई साथ हो इनकी पुंसी अंगाम हो इनकी पुंसी है बिस्ती सानिंग मचू सेटिंग मचू लारिक तमनिंग मचू इहे तमनिंग मचू इपा इमा की मखा द लेरिंgai मकोय द नौथी छारगा इकोय ओइने जब फंगिगे की तंजा से सिदै द अतोप लफै अम जतना इकोय एजुकेशन की सिगुम लंबेल से द नोय इमा इपा को ओइने ग नखोय न तमनिंग लिबा मही दु तमन न को न बदा इमा इपा द ओइनो अदु न तब न तब पोट चनन पुलाता फिजेट की साक्षेत की अतोम द ओइना इमा इपा द ओइना बदुना ngasi da nungai ba kya lo tung da na ko da pi ta ba lakani Paliba government asina kanna hotnabadagi lamdam asida mahi tampham kaya lingkhalakpadagi matam amada mahiroi kaya mapalebakta mahi tamba chatnarambagi chang hantharakle government asina tawriba chawkhat thaurangi thabak thauram kaya da yengba ngamdadana BJP na pangang ngangbani center da BJP na government pairabasu Manipur da di BJP na government pairakadawba leite ngasi BJP na law khongdana ngangliba sing asi magi AC da chanadrabana ayambane Matang chahida pangthokadoriba assembly gi general election da BJP gi mirep tara phana mai pakadaba natte haina ngasi gi thoram adugi tanza lauraga phongdoke sidai da BJP gi leiba sigumba mayam china Narendra Modi je phai je loina ngangane ba ngangi ba mosri kana no to yen yo ba sida laga lepa dum se Narendra Modi na de ba Modi phai na thagani ba kaku du na aduna sidai da BJP da ngasi da luching ba da luching pure oiba mayam se anambana magi kendra reject tograba adu mamioi mayam ko BJP da ullaga keno tobani Singmairongi manung chanalaiba aphaba mahairoi sing amadi sanaroi sing okpagi thoram ama ngasi pangtokre thoram asi Association for the Promotion of Meritorious Students of Chingmairong na sinduna Chingmairong da laiba Sinam Shyama Devi Town Hall da pangtokibane thoram asida Association for the Promotion of Meritorious Students of Chingmairong na chahi kunmanga pharakpaga mari lainana state level quiz competition amasu pangthoke Ragailong Youth Club na sinduna class 10 amadi 12 examination da mai pakraba mahairoi okpagi thoram amanga si Ragailong Women Society Hall da pangthokre Manipur board amadi CBS na loduna handa pangthokiba examination da Ragailong village ki oina class 10 amadi class 12 ki mahairoi nifu marida achamba khudol tamduna ikai khumnaki amadi pukning thogatke ngasigi thoram aduda Senapati PHE division gi Executive Engineer Longmai Paucharai Ragailong Youth Club ki President Kamai Gainailung Johnston Higher Secondary School ki Lecturer Thaimai Badan amadi Ragailong Pai ki Golmai Kakhangai yauna mioi kayana sarukya ke tungda mahairoi singyo oiba literary meet program amasabang toke Rajiv Gandhi Panchayat Sasaktikaren Abhiyan RGPSA gi senthang makhada Basikhong Gram Panchayat ki loishang amangasi sangakre Basikhong Gram Panchayat na sinduna Basikhong Panthoibi Bazar Community Hall da pangthokiba thoram asiga mari lainana chahi asigi Posem Kosem amadi CVS in loba exam sing the first division the mai paklakraba Gram Panchayat asina konba mafam sing the laiba mahairoi sing okpagi thoram ama pangthoki Punna mahairoi humpurom da Gram Panchayat asigi maikei degi saktak che sel gimana amadi khudol pot sing tamduna ikai khunnabu utke
ISSLC amasung ISSLC na lower class 10 amasung class 12 exam da mark wang na fanglakrabal lamlai AC gi manung ba kangla sangom sangi mahire singda manamathum yanthokre manamathum yanthopugi thoramadu North East Trainers Association na sinduna kangla sangom sang community hall da pangthuke thoramadu da punna mahire kunhumdoi da mark wang na fanglakpagi damag manamathum sing khutsinake manamathum yanthokpagi thoram aduda mafam adugi miyoi kayana saruk yaki Ain na thingkraba lalholub UNLF ki phiral paiduna washakpa yawi haibagi maralda JCILPS ki hanagi convener Khomdram Ratan gi mathakta Manipur Police Department na wanted lauthoki ba khongpham handoktuna inner line permit system chana halu haiduna ngasidagi singzamai thongkhongda miyam na khuthang chara henbagi khongjang changsin ba hokre Ratan gi mathakta wanted lauthoki bagi matang da semki ba JSC gi lamjing makhada ahan boina Chara heliba miyoi sing adudi singzamai pebia pandit lekai dagi soyam brazamani chahi humphuni thoi singzamai mongang lambi dagi khomdram momon chahi humbudra humdoi amadi lekai asimak dagi khomdram dimarani chahi kuntra mangane makhoi ahum nanga se yu pung taret tabadagi machinda amubo phi punsinduna khuthang chara henbagi khongjang changsin ba hokibane khuthang chara henbagi matangda Ratan gi GSC gi media coordinator Thongam Darana haikibada lamdam sigi yelhomi kananaba ILP chatna halu haiduna miyamna matam kayadagi akan bakhongjang changsillaba phawbada Manipur lengak na chapchaba firep ama lawdabasi lengak leirubagi mathau tade Manipur Police na JCILPS ki hanagi convener Ratan wanted laukthokliba thawang asi miyam gi khongjang nathainaba hotnabane Maralai tabalu chingba asigi mathakta wanted laukthukliba khongpham athubada hantokadabani loinana lamdam sigi yelhomi sing kananaba chingamadi tamgi miyamna yaba bill ama handak phamgadoriba assembly mifamda puthoktuna ILP system chana hananaba thorang lokhatkadabani miyamgi ihul khangna thabak tawraktrabadi hanadagi hena kanba makhal kayagi khongjang changsinaba ratangi JSC na sem saduna lai haiki Mahatma Gandhi koi father of the nation koi gi jati gi mapa sin sanction gi ba khongjing du gi koi tungin jaraga koi ngasi dagi khothang chara henba gi thabok ki sanction ba hogjabani akoi ngasa ayuk pung 3 tagi nungthil gi pung 5 phawda hoji phambiri ba ima sing arga ima sing china hek phase se hek loi baga koi second phase da koi nupa sing sangjalaga koi ahing chupa koi chara heng bagi khongjing gi sanction jagani ratan gi mathakta thamiba wanted se loktho aduga maram za da FIR loktho haiduna koi na changjali ba khongjing che hek phangri phawba koi kuthang chara hen bagi khongjang asi leptna changsin gi gani JCILPS na laukthokhi bagi matung inna masagi saktak che ningthi na yaudana changlakpa sinmi ni futaret JCILPS ke office ta puduna verification tawkre sinmi kaya amadi thazaningai oidaba saktak che pairamba thengnakre Contractor singna mapalam dagi sinmi pusilaktuna thabak suhaliba asi tawbidanaba JCILPS na apil tawrakle ngasi JCILPS ki office ta paumi singa unaba amada committee asigi convener in charge BK Moirang chana masagi saktak che sudana mito mian cha kaya pusilakpada January babas amasung winger sing athuba matamda committee ga unaduna warishin ama purakadabane natrabadi tungda thorakpa afafatagi daita masa masana puzagane Manipur government na nauna draft tawriba bill adu pass tawdringai mamangda committee da uhanduna khana nainabagi tanja pigadabane ngasi verification tawbada masagi saktak che xerox copy oina pairamba amadi masagi saktak che sungyaw yawramdaba sinmi sing hayeng masa masagi maramda halhan khragani haina phungdokhe warep laina masagi saktak che yawdaba mayama puselaiba busing aduga winger sing ngasi hayeng chida JCILPS ki office da aikoi unaraga masigi oiba waroisin nama puraknaba aikoi na appeal tawri Manipur manung da leiriba dugumba contractor sing asina makoina contract torkana puselakpani haiba puselaiba contractor sing ase koi da phawriba wakal makoi geno si masi JCILPS na ngaktabu ngamde thika tawriba contractor sing asina siu mathabaga se matung da makhata na amon tawgidana appeal tawri Manipur government ge website tagi makoina preparation tawduna leire haiba makhoi proposal draft adu ngasi phawda koi yengminamgi tanjasu pidri assembly da bill si puthokpa nangi nangde haidana madugi chayet naba kaya sing thoktanaba khar nganna koi da yengmi khudong chawdu pigadawni
All Manipur Scheduled Caste Association na Manipur Civil Services ki Manipur Public Service Commission MPSC na lokiba exam da asoiba kaya taure haina maral sirakpaga loinana MPSC gi mathakta High Court natraga Supreme Court ta PIL thagadauri ngasi Manipur Press Club ta paumi singa unabada association asigi secretary Moirangthem Gyanel Singh na handak haidokiba Civil Services exam adada reserve category gi cutoff mark Tongan gadabada unreserved OBC amasung SC cutoff mark pulap manahale ST khaktamak tongana thame asigumba MPSC gi thawong asina OBC SC gi mai pakpa yaba candidate kaya mai pakhandre haike written exam laukthok pasu category gi tongana yaugadabada pulap oina lauthokle kana gino haiba khangdre ngaihak leitana soiriba asina takpadi MPSC ki hojik leiriba official sing ase matik chadre takpani haina Gyanel na makhata khe Scheduled Caste, Scheduled Tribe OBC candidates na merit list yaubang maboidi madu koi open category dum yaugi dum ne duga adi OBC ki leiriba Scheduled Caste ki leiriba tribing ki reserve leiri do adu dadi adjust tawroiba reserve asagi leiriba reserve chitu dum kaidana dum leiga dum ne si koi MPSC na tawbidre haibani adu MPSC na beka soiba khaktan natana constitution ba violate tawre reservation policy violate tawre duna exam ji quash tawbiro tothopiro MBSC sigumba MCS ki beka conduct to fit oide Union Public Service Commission da UPSC sin thopiro anubo beka fresh lobiro result ji satna yara roi sine koi na haijiri RIMS के हॉस्टल द में थागी तंग तरा तरुक तरा तरेट की अहिंग लोना बदा डॉक्टर ज्ञानेश्वर बो सीबयाना फुरम बदा चेनब सिंह अथुब मतम द पुथोरक्त्रबदी अकन बखोंजंग चंगसेलगनी हाइरे ngasi Manipur Press Club ta paumi singa unabada thokdok asigi mayok ta semkiba JSC ki co-convener RK Tombisna Debina RIMS amasung Lamphel PS na thokdok asigi matangda thabak amata paikhalakta asi laibak thibani haike JSC na police ta Kurai Konsam Lekai degi Kuraizam Ibohol gi machanupi Kuraizam Debarani da wahang pauhang tauraga khangani haina langla langzil pi khrabani haike Thokdok thokpa tha ani helaba phauba Debarani phadriba karigino makhoi gi imung manungna Gyaneshwar hatkani hairamba phau leikrabani athoba matamda maralaiba sing phaduna chairak piu haina tombisna na makhata khe Lampian Piesta, Marik Chumba Pogdam Chiluina Lake Rabaneva. Adunga si Pauba, Debrani Kauraga Warisai Hiraga, Mabu Paba Punba, Bita Tamnana, Nyongi Matungina, Topam Topa Tabatoma Pawalokat Pirakte. Aduga Rims Authority na, Magi Masama Suoma Solaga, Masi Paubada Pien the Bama Pongdo Palekide, Saba pinpoint Auriba, Debrani Bu Atuba Matam the Pabiraga, Mangondagi Statement Lauraga, Asumbalang Langjin Tibiu, Karigumba Tirakta Bataragadi, Akanba Isitation Junction Nava, Pangri Pawu Junction Gani Habu Apam Chair from the luxury. Lying naba sel leitabana maram oiraga anaba khangduna leiraba mioi kayada Jennings Hospital na lemna lying duna lakle khongthang asigi saruk amo oina ngasi hairangoi thong maibam mayai lekai da leibi khurailapam ningol bizayabu lemna lying bagidamak hospital asida pukhalakre sel leitabana maram oiraga bizayagi appendix ki treatment matam chana tawhodabadagi hawkiba chahi ani ahum gi mamangdagi mahaki makhong makhot animak paralysis tawduna leirakibane Jennings now paikhalakliba khongthang asigi matangda hospital asigi director Lystrom Debena Doctor amadi patient singi marakta lainariba mari asi hena chetpa mari oinabagi damakta hospital asina thabak sing asi paikhatpani haike Maana makha taraduna hai bizayabu laying bada changadaba sel sing hospital amadi doctor singi maikai dagi puthoktuna ana laying gani masida miyamna su mateng pangbiyu haike taseng masigi pandamdi doctor singa patient singa relation si khara phananaba adi masa gap leitanaba aruga koigi public nasu Jennings na tawjari base support tawiranga bahayagi panamadu adugi thim da khoina masi khongthang lokasabani aduna patient friendly yamna oiba hospital ama Jennings se ohenabagi panam da khoina tawjabani masa se mayam su support tawiya form su thamjari More Hospital gi house paikhatliba repairing gi thabak kayam yamna khumang chawsilabage haibagi matang dangarang haktengnana additional director planning H Ranjit na yingsinkre Yangsin Bachatpa Adida Health Department ki Joint Director Awar Lui Kham Amade Health Directorate ki Deputy Director and Somerjit Su Sarukyake. Athuba matamda hospital asi loishinaba H Ranjit na pautak piramke Housing Hospital asi Dr. Taranipan
Lairibada subnagi quarter ahum khak lairiba asi matik chana quarter thambinaba hospital asigi official singna taksanke loinana temasana moregi PAC su chatuna yengsinki hairi. Ningthibi Manipur ki ahum suba foundation day gamari lainana Oriental Club amadi Khongman Mangzil Primary School da mega free health camp ama pangthokre. Cool House Dental Clinic, Others Laboratory amadi Aribam Eye Home and Ningthibi Optics ki medical team yauna pangthokiba thoram adada eye checkup, dental checkup, kidney function screening test amadi treatment sing lemna pangthokpada natana lemna hidak langthak kaya so yenthoke. Manipur Women Foundation and District Legal Services Authority Thawal District na sindunangasi Waikhong Bazar Community Hall da nongmagi oiba legal awareness program ama pangtokre. Matang swaisida break ama logjage Manipur amadi malim ki tongan bei pausing ke loina nai koi break tigi amna thunan jarake Impact News permit yeng taduna lebio. Upon fitness center na sinjaba Manipur ki khwadi ki chawba case prize oriba 6 state level transformation challenge 2016 pangtuk sergani August 8 preliminary round November 3 ta final round loina na grand final November 22 da competition asi thaung gi manung da masagi rumba henba amadi wat pamyoi singna masagi normal weight thamduna chung firal chaba changdam na bani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 5 positions 5,000. Mayamba mukha nataram nokchari bulletin asigi makha taba pau miyam da pizari MD Nausat Khan hatpada chenaba kairau marketing awang laikai dagi MD Nasir Khan bu ngarang Chief Judicial Magistrate Thawal da puthoklaba matung jail da thazin kre maragasida khoishang naraba miyam na mihatpadi jail da punsi chupa thamgadabani bail piduna thadokpa yaroi haina court complex da thomzin ke tungda Thawal police na irang adulaksan ki makhata na JSC amadi tiliba miyam na mihat asida chenariba miyoi khudingmak phagatuna chairak pigadabani maroina bail da thadokiba MD Sazis Alamgi bail reject tawduna athuba matamda phagatnaba JSC amadi miyamna appeal tawri. Magnitude ahum dasmik anida ngasi ayuk Chandel da yuha hakre ayuk kipung nipan ga minute ama chatpa aduwaida Chandel da hakiba yuha aduda ashok apan yawgi pau dileite amaramda Gujarat su mayai oirapna Richter scale mari dasmik manga da yuha hakre National Center for Seismology gi matung inna yuha asi ayuk kipung mapan ga minute kun manga chatpa matamda thokibane thaudok asidasu ashok apan amadi lanthom mangbagi pau leite. Chahi Kuntra Suraba Rhythms of Manipur ki inaw nongba khudol nongzu tantha rhythmic rain ngarang lamboi khongnang khong dalaiba Manipuri jagoi marov Golden Jubilee stage to utkre hawbam nisheshor singna lamjing lamtakpa yelho isai amadi tantha yawba isai makhal asida langden maitei-pung pena taudri dhulo khol India gi isai gi jantra sitar tabla amadi western gi violin flute Xylophone amasung drum sizinaduna semgat sagalakpane khudol asida maibi jagoi gi tanthada nupi masa marina langden cholom lanthoki aduga holi amadi kang singbagi seisak amasung tanthada yauri hawbam nisheshor singh naha oriba isai composition Taranithoi hena puthokraba music composer amane ngarangi thauramada Director of Information and Public Relations Meghachandra Kongbam Director of Jain Manipur Dance Academy L Upendra Sharma amasung Padma Shri awardee Guru S Thanil Singh na chingbasu saruk yaki. Okin Jet Sandham na iba Narendra Modi and Naga Peace Accord Hainaming Thonba Lairik among asi senior journalist amadi Amzugi Hanagi President Oramba A Mobina Pongkre. Sega Rotaleba Sangai Express Conference Hall da achamba thauram amaga loina na Lairik asi phongke. Lairik phongbagi thauramada Sangai Express Manipur edition gi editor Kogendra Komdram, Sangai Express English edition gi editor Hizam Rajesh yauna pau ki lamda thabak tawriba miyoi kayana saruk yake.
Thauram aduga mari lainana a mobina haikibada Okenjit Sandhamna iriba lairik asina Naga political issue da mateng oiduna tungkoiba santi oiba warishin ama purakpa ngamba oisano haike. Panbayaba amana Okenjit Sandham Kohima da base tauba weekly journal amada yaudana journalist kilam da khongdarakhi loinana statesman Hindustan Times da thabak tauramle. Ngasi faubada Okenjit Sandhamna tongan ba politics, socio-economy, sports, governance, insurgency, tourism amadi culture yauna hiram kaya da article kaya ikre loinana hauze Northeast Press Service ki editor oina thaupuri. Concord Art Theatre na sinba ahanba Monsoon Theatre Fest 2016 ngasidagi haudokre. Konjing lekai da leiba Eclipse Theatre da pangtukliba Fest asi numit mangani chupna chatagani. Act Real Than Life haiba theme da pangtukliba Fest asigi ngasi ahanba numita Concord Art Theatre gi Buddha Chingtham na iba AK Jiten design amadi direction piva a Far Cry kauba play ama utke. Loinana hayeng nini chanbanumita Panthoibi Culture Movement Organization gi haubam tombana iba Mohendra Huirem gi direction da tamna kauba play ama utkani amasung makata na July kun mathoi phauba tongan ba play sing utkadauri. All Chandel districts written test successful candidates of police constable male 2013 bates na lokiba recruitment asigi viva was fall tha asigi tang kun fawgi manungda lengak na laukthoktrabadi akan bakhongjang changsilagani hairi. BJP Kumbi Mandal ge State Councillor Wangkhem India na Kumbi AC da BJP ki oina BJP Kumbi Mandal ge member oiriba Dr. KH Menjor de Mikhal ki ticket pidrabadi BJP mai pak pangamloi haina fongdorakle. Ngasi Manipur Press Club ta pawmi singa unabada Wangkhem India na makhataraduna constituency asida hauzik MLA oiriba S Bira amasung hana minister oiramlaba and Mangi Anisi constituency asigi miyam na pamnadre. Mapam adugi miyam amadi senior citizen singna Menzor do oina sogat lagani haike. Kumbi Kendra asida asigumba Menzor sibu mai pak pai pangna bagi damakta ticket PB piragadi soidana mai pakani atopa pi gitaragadi atopa nakalamada cyclone na hungkibagum hungkibe yabai condition laiba mai pahaningba development phajaningba aikhoigi tungi chakhwalaningba pol ado madu khaktani. BJP Manipur Pradesh ki nauna Vice President Khankraba Moirang Tem Hemantabu Wangjing Tentha BJP Mandal amasong miyamna taramna okre. Taramna okpagi thoramadu khongjomgi kaithel da leiba community hall da pangthoke. Thoramadu da party asigi thaupuba sing tongan ba miyoi kayana saruk yakhe. Chahi asigi megi tang amada New Delhi gi Thiagras Stadium da pangthokiba kunma panlak suba National Abacus Competition da makok mathang tarakraba mahire singok pagi thoram ama pangthokre. Thoram asi Breno Brand Wangkai Center na sindana Wangkai Kaitel Asangbi da leiba NSK Multipurpose Community Hall da pangthokibane. State asida hangliba Brand Center kayagi pikliba mahire singna budhi lo singilam da makhoigi hai sing basing miyam da uthoke. Loinana national competition asida makok mathang takraba Breno Brain gi mahire sing da saktakche medal amadi khudol pot sing piduna ikai khumna bu utke. All India Radio ge approved artist oiramba Hairok Part 1 haitupok pidagi ningthozam itomcha singna hokibatang tara tarukta laikidabada Cultural Forum Manipur na thamoi shokna awaba phungdorakle. Mahak masagi chahi marfudra mari sukre. Itomcha na English ngani tara mathoida State Kala Academy Award Lisingani tara nithoida Sangeet Ratna amadi Cultural Forum Manipur na piba the Cultural Forum Lifetime Achievement Award fangkraba artist amane. Thasigi Hokibatang Taramangada District Police Commando Imphal West na Thangmaiban Lorung Purel Lekai da Thiba Humbagi Thabak Chathabada PLA gi active member ama phare. Pharaba miyoi adudi Lekai Asimaktadagi Rajkumar Surkumar Elias Benjamin Kawi Masagi Chahi Yankai Humdoi Sure. Mahaki Mathakta Imphal Police Station na case ama lakhatkre.
नुमित असिमक्तदा डिस्ट्रिक्ट पुलिस कमांडो इम्फाल ईस्टना अचानबिगई ऑटो पार्किंग द फ्रिस्किंग तौबदा PLA RPF की एक्टिव मेंबर अमा फारे फारब मियोय अदुदी लाइडेन काबी ममांग लेकाइदगी अयेकपम इमोबा एलाइस मोमो चही 35 सुरे महाकी मथक्ता हाइंगांग पुलिस स्टेशन न केस अमा लौखटख्रे हाइना पुलिस डिपार्टमेंट की PRO न थादोरकपा चेरोल अमना खंगहलकली हौजे सानबगी पाउदा कुंथ्राहुमदोई सुबा अमसुंग निफुहुमदोई सुबा ग्लेन मार्क नेशनल सब जूनियर अमदी जूनियर एक्वेटिक चैंपियनशिप ता मेडल फंगलख्रबा सानरोई सिंहबु तराम ओखरे ngasi कोंगबदा लेबा नोंगपोक पांथोइबी की संगलेंदा मणिपुर स्विमिंग एसोसिएशन अमदी नोंगिन इंटीग्रेटेड बिजनेस सॉल्यूशन अनि न कुटसमनदुना बेंगलोर गी बासा बंगुदी स्विमिंग पूल द पांथोखिबा नेशनल सब जूनियर की कांगलुप्ता मणिपुर की पुवारीदा अमुक्ता ओइखिद्रबा मोंगदा हिरेन सगोल सेमना न्यू नेशनल रिकॉर्ड थमखिबगा लोइनना गोल्ड मेडल अहुम अमदी ब्रॉन्ज मेडल अमा महानंद थोकचोमना न्यू नेशनल रिकॉर्ड का लोइनना गोल्ड मेडल अमा अदुगा याइफबी थौदामना गोल्ड मेडल अमागा लौरखे नाकलमरम द नेशनल चैंपियनशिप असिगी जूनियर कांगलुप्तना लाइखराम रिकी सिंहना सिल्वर मेडल अमा लौरखे यास के असिस्टेंट डायरेक्टर कोचिंग टेन सुबम थौबा नोंगिन इंटीग्रेटेड बिजनेस सॉल्यूशन की बोर्ड ऑफ डायरेक्टर H बसंत कुमार अमदी मणिपुर स्विमिंग एसोसिएशन की थौपुरिबा मियोय कया नंगसी पांथोकिबा सानरोई सिंह अदुबु तरामना ओक्चबगी थौरम अदुदा सरुक याखि Under 19 Junior Girls National Football Championship the Manipur na champion oikre. Ngasi numidang Katak ki police ground da sanakiba championship asigi final match adida Manipur na Haryana bu yamna lakcha na Panjil Mari amada mighty papike. Mamang chahi ki champion oikiba Manipur football team asibo AFC A license holder L Chaubadebi Nalamjing lam takpaga loinana AFC C license holder S Manitombi Debi na manager gi thodang lokhi haina All Manipur Football Association की General Secretary ने थादरप चेरोल अमना खंगलकले थासिगी कुनिथोय दगी कुनमरी फावबा महाराष्ट्र की पुनेदा नेशनल ट्रेडिशनल रेसलिंग फेडरेशन इंडिया के मिटिंग मखादा पांगथोकदबा मंगासुबा ट्रेडिशनल रेसलिंग अमदी मंगासुबा पक्रासन नेशनल चैंपियनशिप द सरुक यारुगदबा मणिपुर टीम ngasi इम्फाल थादोखरे लोक जनशक्ति मणिपुर की जनरल सेक्रेटरी अथोकपम किशोर अमदी एक्टर साइखोम रोजेस अनीना खुमन लंपाक स्पोर्ट्स कॉम्प्लेक्स की मणिपुर ट्रेडिशनल बेल्ट रेसलिंग ओइनाम की ट्रेडिशनल रेसलर कुन मंगा अमदी पंक्रासन की सानरोय कुन हुमदोइगा लोइनाबा ऑफिशियल सिंह अदबु पुणे खोंगचट की दमक लमथाखे हुए लालोंग मणिपुर थांगता कल्चरल एसोसिएशन इरिल बुंगना सिंदना आर्ट एंड कल्चर डिपार्टमेंट की मखादा थांगबी तरुक की मतंग द चथरखिबा वर्कशॉप ngasilotion खिबगा लोइनाना नेशनल अमदी स्टेट की थाकता अवार्ड फंगलक्रबा सकनारबा आर्टिस्ट तराबु ओकपगी थौरम अमंगसी एसोसिएशन असिगी संगलेंदा पांगथोखरे थौरम असिद सरुक याकिबा आर्ट एंड कल्चर डिपार्टमेंट की डायरेक्टर डॉक्टर के सुशीलाना हाइकिबदा मणिपुर असी पिकलबसु आर्ट अमदी कल्चर की लमदा इंडिया की अटै स्टेट सिंगदगी मांगजिल थाना चटलिबा स्टेट अमने मसिमगना इंडिया गवर्नमेंट ना मणिपुर द कल्चरल यूनिवर्सिटी अमल लिंगनरबा थौरांग लौखलकपनि हाइखे तुंगदा हुए लालोंग मणिपुर थांगता कल्चरल एसोसिएशन इरिलबुंगी आर्टिस्ट सिंगना थांगबी तरुक उठखे अरबिदा बुलेटिन असगी हेडलाइंस समूह नमयाम थमजगे नॉर्थ ईस्ट फ्रंटियर रेलवे न मणिपुर द पाइखटलिबा थबक चयेतनबा कया लेबदगी मतम चाना लोइसिनबा ngamledori National Food Security Act की मखादा कई सामथोंग एसी की ओइना ngasi फावबा बेनिफिशियरी सिंगल लिस्ट खंगंदना थमलिबा करिगिनो हाइना RK शिवाचंद्रना हंगलखली ममा मपागी मरुम थोपना हिंगलिंगेदा महिरोय सिंगना तंबा याबा महि तमहौगदबनी हाइना नंबोल एसी के MLA एन ब्लोकेन ना फोंगदोखरे अमसुंग JCILPS न मसागी सक्ताकचे यावदना चंगलकपा सिनमी निफु 8 वेरिफिकेशन तौखरे कया अमदी थाजनिंगाय ओइदबा सक्ताकचे पाइरंबा थेंगनरे